Iche, hoi iche. Kaino, ay sakhum da laye. Iche, ay thaba khale tu. Ado ima hoi kai kai chakige. Kare, nang bu thaba khala ba. Kaino hai sibo. Ay yam harawe. Mina haidi tadi iche jidi. Ima hoi kai kai chakige haiba. Iya, ima di sendoi pirak taba yawa male. Ado i sakibene. As, nang se police officer ga do oidoroba. Sidai di inaw se saraiba nington karani ne. Ado, aina thabak tawre ije. Iche gi mateng yam yawe. Ado, akhoi gi chakpu loigrabo iche. Aidi chakpu yam lame. Nang thaba khalakpagi insang hawba chararasi hairo. Iche, aduna horen oina charasida. Haujikti haujik thongiba si oina dum charase. Ichan tombi. Tare tamo. Tamo karaba. Nangbo chakalorabo. Loire, tamo ngairamini. Hoi, pare. Lao. Chak si chathoga ai labuk tam komdoine. Lao se. Chak chathore se lao. Hai bungo Thanil. Nangbu tabro. Thanil nangbu tabro. Tamo, mapanda kauri. Nang chak to phajana chathomo. Ai amta thokige. Hai Thanil. Nangdi tan khumjibo oire. Kanaroi. Aduna aina lai ngaijida seldo ai adum paigrage. Noina laaga thilakpadi. Maduma wama leitre. Mama, imagi firoi so loidre. Si loibaga ingol se kara thadoga mama gi seldo. Ai sing na bonarage mama. Hai Thanil. Aije faradi yam phabane. Adugane aije hainagiba waje yamna ngangna chatpa nupani. Nupa ama oiraga hainagiba ngangnagiba matam fawwa ngakpa ngamdradi hinglubagi kari kanaba leige. Sigibana hena phaiko. Aina nang oiradi nana sigrani. Natte haiba. Kayam kuirageba selje kayam kuirage haibane. Thanil sel do puba hairadi singtokpaju khara hayuko. Aina asuk yamna ngangliba chaiba sibo loksinbaga ngambro. Fare aina khoigi phiroise loiraga ai amuk lakhini. Adudadi nakhoi aibu warunu. Mi macha jingjidi. Tamo, mama do yam saukre. Punna magi seldo iba ngamdrabasu. Aigi likse kai thuasira. Kharata oirabasu pirasi tamo. Icha dang hai do kaino. Maduda dang kem khaluno. Nabung na phana batawniye. Kaigi ichan gili kai doino. Yarse kem na henchin na khaluno. Nabung na phana basin gani. Laose chak chathorse. May I come in, sir? Yes, coming. Sir, aibu kaubi babu. Sayonba, Pamusida. Aina nang kaurisha. Haukiwa mamang thagi case asi Inspector Parin na param case ni. Adu haujuk fawa mathongani amata khangdana leidi. Adu nangna loisimba pame. Kari khaliba. Sir, ai ngamna bo hona jage. Yari makai di thabak se thuna bo hona jar lage sir. Langlin, kay leluri ginangbo. Bazaar sida leiri lebe sinaidre. Nangise bazaar se punna leirage hairuba nangbu. Hoi, adu khalini. Bazar ne na gari makhon se yam taningdre. Bazaar da leiraga makhoi mayam se taningdrabe bim. Nang tani ko, nang tani. Asi thani na tro. Kali marakta poche thang se. Kadai madia. Asida kaidawiba. Oh, mana handa aingodagi laptong ui haidi. Made asigi oire. Kona unarase. Hojikti matang chadre. Thanil natro. Kaino nanga tawrisibo bai. Gali marak asida. Bye. Yam thajadiye. Ai budi sida thaba amagi lakpani. Lao se bai se. Swaida la wari khara sana silo. Kuire ko bai. Mafam se laktaba. Kuire. Ado noidi fajana punba natra. Nungai banida. College ki matamda.
ꯀꯣꯂꯦꯖꯇꯒꯗꯤ ꯑꯩꯈꯣꯏꯃꯨꯛ ꯂꯥꯡꯕꯗꯤ ꯂꯩꯇꯕꯅꯦ. ꯑꯁ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯃꯇꯝꯗꯣ ꯌꯥꯝ ꯃꯤꯁ ꯇꯧꯏ ꯍꯧꯖꯤꯛꯇ. ꯑꯗꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯚꯥꯏ? ꯏꯃꯥ ꯐꯥꯎꯕ ꯂꯩꯇꯕꯒꯤ ꯄꯥꯎꯁꯨ ꯍꯥꯏꯔꯛꯇꯦ, ꯐꯣꯟ ꯇꯧꯏ ꯄꯥꯏꯔꯛꯇꯦ, ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯂꯩꯇꯦ, ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯌꯨꯝꯗ ꯌꯣꯟꯊꯣꯛꯑꯝꯃꯦ ꯍꯥꯏ. ꯀꯩꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ? ꯍꯧꯖꯤꯛꯅ ꯅꯪ ꯀꯩ ꯇꯧꯔꯤꯕ? ꯀꯗꯥꯏꯗ ꯂꯩꯔꯤꯕ? ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦꯕ ꯅꯪꯕꯨ? ꯏꯆꯟꯅ ꯀꯔꯝ ꯂꯩꯔꯤꯕ? ꯂꯥꯏꯔꯕ ꯃꯄꯣꯛꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ. ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯏꯃꯥ ꯅꯥꯔꯛꯄꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯏꯃꯥꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ರೆ. ꯍꯧꯖꯤꯛꯅ ꯏꯃꯥꯒꯤ ꯌꯨꯝꯗꯅꯦ ꯂꯩꯔꯤꯁꯦ. ꯑꯩꯁꯨ ꯊꯕꯛꯇꯤ ꯇ꯭ꯔꯥꯏ ꯑꯗꯨꯝ ꯇꯧꯕꯅꯤ. ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯦꯟ ꯄꯤꯗ꯭ꯔꯗꯤ ꯀꯩꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯍꯤꯡꯅꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ. ꯍꯣꯏꯁꯦ, ꯐꯔꯦꯁꯦ ꯚꯥꯏ, ꯁꯤ ꯌꯥꯔꯦꯁꯦ. ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ. ꯅꯪ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ. ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯃꯁꯨ ꯄꯤꯔꯒꯦ, ꯂꯥꯛꯑꯣ. ꯚꯥꯏ, ꯑꯩ ꯅꯪꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯕꯅꯤ. ꯅꯪꯒꯤ ꯂꯃꯟꯁꯦ ꯑꯩ ꯁꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯤꯕꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯁꯦ ꯍꯥꯏꯕꯒꯤ ꯇꯤꯟꯅꯕꯅꯦ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯃꯔꯨꯞ ꯊꯝꯃꯨꯗꯣꯏꯅꯣ? ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯩ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦ. ꯁꯤꯗꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯦ, ꯀꯩꯅꯣꯅꯦ ꯌꯥꯝ ꯌꯦꯠꯂꯤꯁꯤꯕꯣ? ꯂꯝꯕꯤꯁꯦ ꯅꯪꯒꯤ ꯅꯠꯇꯤꯌꯦ. ꯍꯟꯗꯣ, ꯑꯩ ꯆꯠꯀꯦ. ꯅꯨꯡꯖꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯦ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯎꯕꯤꯔꯕꯣ? ꯎꯔꯣꯛꯀꯨꯝ ꯉꯣꯔꯕꯤ ꯃꯥꯏꯊꯣꯡ, ꯉꯥꯅꯨ ꯁꯕꯥꯜꯗꯨ ꯉꯝꯖꯕꯤ, ꯅꯤꯉꯣꯜ ꯁꯕꯥꯜ, ꯄꯥꯈꯪ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯖꯕꯅꯦ. ꯈꯪꯕ꯭ꯔꯥ? ꯑꯗꯨꯃꯨꯛ ꯎꯁꯤꯠꯇꯕ. ꯑꯩꯁꯤꯕꯨ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯑꯣꯏ, ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ. ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯁꯤꯃꯗꯤ ꯅꯪ ꯈꯪꯉꯣ. ꯁꯨꯂꯩꯇ꯭ꯔꯕꯤ, ꯅꯪꯃꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ. ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯗꯤ ꯅꯪꯕꯨ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯐꯥꯔꯒ ꯂꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ? ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ, ꯑꯗꯨꯁꯨ ꯅꯇꯣꯝꯇꯅꯤ ꯂꯥꯛꯂꯤꯕ. ꯂꯥꯛꯑꯣ, ꯆꯠꯂꯁꯦ. ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯁꯤꯠꯇꯕ ꯀꯥꯠꯇꯨꯗꯤ ꯃꯗꯨ ꯑꯩꯒꯤ ꯃꯥꯡꯗꯗꯤ ꯑꯣꯏꯔꯣꯏꯀꯣ. ꯑꯣꯏ, ꯅꯪ ꯀꯅꯥꯅꯣ? ꯑꯩ SP ꯁꯥꯌꯣꯟꯕ. ꯅꯊꯋꯥꯏꯗꯨ ꯍꯤꯡꯅꯤꯡꯂꯒꯗꯤ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ. ꯑꯣ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ SP ꯅꯪ ꯑꯣꯏꯔꯦ. ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯕꯣ ꯅꯪ? ꯃꯤꯁꯇꯔ ꯈꯥꯕ, ꯅꯪ 12 ꯐꯦꯜꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ. ꯅꯪꯒꯤ ꯅꯄꯥꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ. ꯅꯪꯒꯤ ꯅꯃꯥ ꯂꯩꯈꯤꯗ꯭ꯔꯦ. ꯅꯆꯤꯟ ꯅꯅꯥꯎꯗ ꯅꯪ ꯅꯊꯟ ꯈꯛꯇꯅꯤ. ꯑꯩ ꯂꯣꯏ ꯈꯪꯉꯤꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯃꯤꯁꯇꯔ ꯈꯥꯕꯁꯦ? ꯑꯩ ꯀꯅꯥꯅꯣ ꯈꯪꯉꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯦ? ꯃꯤꯁꯇꯔ ꯈꯥꯕ, ꯅꯪꯒꯤ ꯒꯦꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯅꯪ ꯈꯪꯉꯨ. ꯅꯪꯒꯤ ꯃꯊꯛꯇ ꯑꯩꯅ ꯌꯥꯝ ꯀꯨꯞꯊꯅ ꯊꯤꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯖꯤꯜꯂꯨ. ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯁꯤꯜꯂꯛꯈꯤꯕ ꯗ꯭ꯔꯒ ꯀꯌꯥꯗꯨ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯦꯕꯤꯗꯦꯟꯁ ꯂꯩꯇꯕꯅ ꯅꯪꯒꯤ ꯃꯊꯛꯇ ꯑꯩ ꯈꯨꯠ ꯊꯥꯕ ꯉꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯀꯨꯏꯔꯛꯂꯔꯣꯏ. ꯅꯪꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯅꯛꯁꯤꯜꯂꯛꯂꯕꯅꯤ. ꯒꯦꯝ ꯏꯁ ꯂꯣꯁ. ꯗꯗꯥ, ꯅꯆꯟꯅꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯅꯆꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯉꯁꯤ ꯗꯗꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯍꯟꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ. ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯑꯃꯨꯛꯇꯪꯗꯤꯅ. ꯑꯗꯣ ꯏꯆꯝꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯁꯤ ꯃꯪꯗ ꯎꯔꯤꯕ ꯈꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯅꯤ ꯗꯗꯥ. ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯌꯥꯔꯅꯤꯌꯦ. ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯨ ꯌꯧꯗꯧꯕ ꯈꯤꯇꯪꯗ ꯉꯥꯏꯔꯦ. ꯂꯥꯛꯑꯣ, ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯦ. ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯑꯗꯣ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯣꯅꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯗꯗꯥ. ꯑꯗꯣ ꯃꯤꯡꯁꯨ ꯈꯪꯅꯔꯕꯅꯤꯅ ꯊꯦꯡꯅꯕ ꯀꯥꯟꯗ ꯀꯧꯅꯁꯤꯀꯣ ꯑꯗꯨꯝ. ꯍꯣꯏ, ꯑꯗꯨꯝ ꯀꯧꯅꯁꯦ. ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯈꯣꯏ ꯏꯃꯨꯡꯗꯣ ꯀꯌꯥꯝ ꯋꯥꯔꯖꯥꯠꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯔꯥꯡ ꯂꯥꯡꯂꯤꯕ? ꯃꯇꯝ ꯈꯔꯗꯤ ꯎꯔꯨꯗ꯭ꯔꯦ, ꯄꯥꯎꯁꯨ ꯐꯥꯎꯅꯔꯨꯗ꯭ꯔꯦ. ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯀꯔꯝꯕ ꯃꯥꯒꯤ ꯃꯥꯏꯈꯨꯝꯅꯣ? ꯑꯩ ꯃꯥꯒ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ. ꯏꯆꯟ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯂꯥꯛꯑꯣꯅꯦ, ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ. ꯂꯣꯏꯔꯦ ꯇꯥꯃꯣ. ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ?
ꯆꯠꯂꯁꯦ ꯏꯃꯥ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯗꯤ ꯏꯃꯥꯁꯨ ꯌꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯟꯕꯁꯤꯗꯗꯤ 이마 이마는 네 야우들거 이마 ꯍꯣꯏ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ 이마 ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯣꯏ ꯊꯥꯅꯤꯜ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯑꯩꯒꯤ ꯁꯦꯜꯗꯣ ꯅꯣꯏ ꯅꯃꯥꯅ ꯄꯥꯅ ꯂꯥꯛꯑꯒ ꯄꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯁꯦꯜ ꯄꯤꯔꯝꯗꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯁꯦꯜ ꯄꯤꯔꯝꯗꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒ ꯍꯣꯠꯅꯔꯤꯌꯦ ꯍꯦꯔ ꯃꯥꯃ ꯀꯔꯤ ꯈꯣꯟꯅꯣ ꯑꯗꯨꯛ ꯑꯍꯟ ꯑꯣꯏꯔꯕ ꯃꯥꯃꯅ ꯍꯥꯏꯔꯤꯕ ꯈꯣꯟꯗꯨꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦꯗ ꯃꯥꯃ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯁꯦꯜꯁꯦ ꯅꯪꯅ ꯅꯠꯇꯦꯅꯦ ꯄꯤꯗꯣꯏꯁꯦ ꯈꯪꯉꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯥꯃꯒꯤ ꯁꯦꯜꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯃꯗꯨꯗ ꯃꯥꯃ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨ ꯍꯥꯏꯅꯈꯤꯕ ꯃꯇꯝꯁꯨ ꯈꯔꯗꯤ ꯋꯥꯠꯂꯤꯕ ꯃꯥꯜꯂꯦ ꯊꯥꯅꯤꯜ ꯑꯩꯁꯦ ꯌꯥꯝ ꯄꯪꯅꯁꯨ ꯎꯒꯅꯨꯗ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯕ ꯊꯣꯛꯑꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯗꯨꯝ ꯃꯥꯡꯕ ꯇꯥꯕ꯭ꯔꯣ ꯀꯥꯟꯅꯔꯣꯏ ꯁꯦꯜꯗꯣ ꯄꯤꯔꯝꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯈꯣꯜꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯕ ꯑꯃ ꯈꯜꯂꯣ ꯑꯁ ꯃꯥꯃꯒꯤ ꯁꯦꯜꯗꯨꯕꯨ ꯀꯌꯥꯅꯣ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯁ ꯂꯥꯛ 3 ꯈꯛꯅꯤꯗ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨꯗ ꯁꯦꯜꯗꯣ ꯐ꯭ꯔꯤꯗ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛꯁꯨ ꯄꯥꯝꯃꯨꯕ ꯃꯥꯃ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯜꯁꯦ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯌꯦꯡꯁꯦ ꯊꯥꯅꯤꯟꯒ ꯑꯩꯒ ꯄꯨꯟꯅ ꯃꯥꯃ ꯍꯣꯏꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯁꯦꯜꯗꯨ ꯊꯤꯟꯅꯔꯁꯦ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯗꯤ ꯍꯦꯔ ꯃꯥꯃ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯦꯜꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯊꯥꯅꯤꯟꯒꯤ ꯍꯤꯡꯈꯣꯜꯁꯦ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯃꯥꯃꯅ ꯊꯥꯅꯤꯜ ꯅꯪꯅꯕꯨ ꯌꯥꯅꯤꯡꯂꯕꯣ ꯄꯨꯟꯁꯤꯕ ꯃꯥꯃ ꯍꯣꯏ ꯑꯩ ꯌꯥꯔꯒꯦ ꯍꯣ ꯑꯗꯨꯗꯤ ꯍꯦꯛ ꯐꯩꯗꯅ ꯐꯔꯦ ꯑꯩ ꯍꯌꯦꯡꯐꯥꯎꯗꯤ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯚꯥꯏ ꯑꯩ ꯅꯪꯒꯤ ꯅꯇꯦꯡꯁꯦ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯣ ꯍꯥꯏꯔꯁꯨ ꯑꯣꯏꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯄꯣꯛꯁꯦ ꯅꯪꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ ꯚꯥꯏ ꯌꯥꯔꯦꯁꯦ ꯅꯪꯒꯤ ꯑꯃꯨꯛ ꯀꯣꯏꯊꯔꯒ ꯂꯩꯕꯗꯣ ꯇꯧꯔꯨꯅꯨ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯃꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ